JCILPS na kauriba public curfew mapung fanaba sem saba loire kanagumba sina khongjanggi mayokta leibiganu haina student wing amadi women wing na phongdorakle JCILPS na Manipur da ILP chana hanaba changsiliba khongjang ase tongan ba political party sina sogoli haina phongdongnarakle amadi prasantam sigi matang da pung nifuni pani ban chachari ban manung da gari kaya akai toy thokre Kurumjare ISTV की मणिपुरी पाव में ताबीर सिंह तराम नौसरे हौजी पाव संदोंग पिजरे JCILPS ना कौरिबा पब्लिक कर्फ्यू मपुंग फानबा सेम साबा लोरे कनागुंबा सिंगना खोंजंगी मायोक्ता लेविगनु हाइना स्टूडेंट विंग अमदी women wing ना फोंगदरकले मणिपुर दा ILPS ना हनबा मियाम इहो होरबा तुंगदा मणिपुर असेंबली ना बिल अहुम पास तौरबसु नमचिंदुना थंबगे मायोक्ता JCILPS दा ngasi हिंगुंगाइदगी मे 8 फावबा पब्लिक कर्फ्यू लॉकथोलिबा असिदा JCILPS स्टूडेंट विंग ना मणिपुर की डिस्ट्रिक्ट मरी इम्फाल वेस्ट इम्फाल ईस्ट थौबाल अमदी बिष्णुपुर डिस्ट्रिक्ट कमिटी सेमदुना पब्लिक कर्फ्यू मपुंग फाननबा सेम साबा लोइरे हाइरे पब्लिक कर्फ्यू की मायोक्ता कनाबु गुंबा सिंगना लेरबदी स्टूडेंट विंग ना थेंगनबा सेम सारे हाइना ngasi segarote leiba luk asigi office ta pangthokba pawmi singa unaba amada convener oina nandababuna wafamasi phongdokibani magna makha taraduna public curfew asida nan manipuri singi dukan amata thong hangba yaroi manipur da leiriba political party singna amana amada insinbagi mahuta bill asi chananaba punna honabam thoi handak pangthokadariba IMC gi mikhalda nan manipuri amata hot thadaba amadi lepa yaroi haikhi haying pangthok haying akhoi gi JCILPS na thamjaliba public curfew si he mapung phanaba akhoi gi toan ba mai lusingi oiba leiriba akhoi gi district amati branch sing leiriba akhoi gi volunteer singna hariba public curfew si mapung phana pangthoknaba sem saba loijare loina hariba akhoi gi maruina ifal akhoi gi district mari asida akhoi gi oiba JCILPS oiba committee sing nauna reform tokjare ifal is gi oina akhoi gi kesi gi surasna kenogi suki oji member oiriba surasna Imphal East district wena JCILPS ki wingi kamena on thopuni loena Imphal West na Kenesia MSugi hari me ojina Imphal West district committee JCILPS students wingi man kamena on thopuni wena Thawal district ki wena KC ki Thawal district ki suras hari me ojina Thawal district wena kamena ko thopuni अमरमदा JCILPS की women wing की convener थोंगाम अपाबिना पास तौक्रबा बिल अहुम अथुब मतमदा चनहनबा होनागदबनी पब्लिक कर्फ्यू असी मपुंग फानबा women wing ना सेम साबा लोइरे ILPS अनजिबा फावबा लेपलेटना खोंजंग क्या संगसनगनी मियामना पटेंग पांगबिउ हाइखे JCILP women's wing na ngasi ahing nongyai चथगदरिबा पब्लिक कर्फ्यू असिया मणिपुर दा लरिबा ममा मियामना थोक्तुना असिगुम कर्फ्यू असिबु हेन मपुंग फानबा कंसिनबगी दमक्ता अखोगी लाइन सिंगदा लेबा ममा सिंगदा सेम साबा लोइजरे लोइनाना कनागुम्बा लमदम सिदा लेबा कनागुम्बा बेसे अमतना असिगुम पब्लिक कर्फ्यू असे थुगागे खनबिगनु थुगाबिबा ताराबदि मदो JCILP ना सबचाना थेंगनजगनी JCILPS na Manipur da ILP chanahana changsiliba khongjang asi tongan ba political party singna sawali haina phongdoknarakle MPP gi president Sobakirana phongdorakpada Manipur gi ngamkhai ngangna ba miyamna sangsilakba khongjang amadi JCILPS na Manipur da inner line permit system chanahana changsilakba khongjang singda MPP na matam pumnamakta sawgatkani sawgatuna su lakli haina MPP gi president Sobakirana ISTV news da phongdorakle ILP sananba aikogi territorial boundary ngakpa aikogi election manifesto da yawi aikogi constitution hek linkatpa matam de aikogi bat cry ni aduga support tawgani koide Manipur People's Party na ILP sananabagi damakta support tawgani aduga JCILP na tawkhalakpa thabak khodimakta aikoi support tawduna leiri tawsu tawgani Communist Party of India Manipur State Council की ओइनदी मणिपुर दा इनर लाइन परमिट सिस्टम चनहनबा हाइबसी हानदगी लेपटुना लेरबा वफम अमनि हाइना पार्टी सिगी सेक्रेटरी डॉक्टर M नारायण फोंगदरकले पॉलिटिकल पार्टी नेशनल पार्टी अमोइनसु अखोइगिदी इथौ अम तौजरिबा अदुगा हुजिक लाइबो मूवमेंट असिदी नमजनदना सुम थमगदी सावरकपसि तारकपनी मदुगी पोतनी नाउ
Ujik to bom thoy de koina I pursue and I appeal to the state government. State government ki to bom to kuma tho ma to rabra si da so bo hanga maneba whether they have gone to the center, they have consulted with the home ministry or they have consulted with any constitutional experts which was overdue. To bom to pot ama to dan leire na ai ki dilawi. Amarumda Joint Committee on Inner Land Permit System na Manipurda Inner Land Permit System chana hangadabani mitop singna bot thadaba amadi bot lepa yaroi pass tokiba bill athuba matamda ek olhan gadabani haina dabi tawduna ngase hing nongai dagi tang teret ke nimidang wairam pung taruk fawba Manipur pumbada public curfew lokthokrabani laglibat tang nipan phawgi manungda wafam sing asigi matangda political party sing area pa firep ama khangen gadabani haiba wafam pungdok palai khrabani How kibe April ki tang kuntarukta kawa nang merapam lekai dagi sagol sem Prasanta Lilong Horibi awang lekai tera mukhongda thauri yalaga sidun leramba thokdoka marilena sem kiba kawa nang merapam lekai gi je sina khongjang kya sangsin duna laglabasu ngasi fawba langla langjin puthokpa ngamdabadagi Lilongi je siga kusamnaraga chatharakli ba pung nifunipan gi Manipur banna mausa gi punsida chauna kaiba thohan khre banasna maram oiduna lambida gari chenwegi sang hanthaki Mai tampam sangsing thong lonaki kaithal sing hangnaki de Imphal da bongna kaithal amadi thangal kaithal su thong lonki Fofom fambi imaivel kharadi lambi gi nakalda pot jonaki oil pump sing thong hangnaki de Government ki loisang sing da thongmi sing kanarakpagi sang yamna hanthaki ban sogat pani chingnaba miyosingna Imphal more lambi gi lilong amadi kawa yaungna mafam kya da lambi thingbagi thabak chathaki ban marakta lisilakkiba gari kaya ban sogat pasingna thukaiki Singjamai Sograpam Laikai Mayada Ban Sogatuna Lambi Tingbagi Tabak Jathaki Singjamai Apunban Nupiluki Secretary TS Bina Sakina Prasanta Mihat Asibu Jaring da Fongdokpaga Lenana Athuba Matamda Sarkana Langla Langjil Puthokpiu Haiki Khatana Zatharapa Khongjang Khudingmakta Singjamai Apunban Nupilukna Saruk Yajagani Ban Asina Thawal Bazar Amadi Nambol Bazar Dadi Karisu Akaiba Pikide Kuraigi Mafam Kharadadi Lambi Tingbagi Tabak Jathaki Hairi JC ILPS na kauriba public curfew asida Jenims ki Dr. Singh amadi thabak toriba staff sing na mathau tawba lakpa amadi anaba purakpada miyamna apanba pibiganu haina Jenims ki director Professor Devin Laishamna ngasi director ki conference hall da pangthokpa pawmi singa unabada phongdokre JC ILPS ki public curfew si Jenims na sawali miyam gi damakta mateng pangani Dr. Singh na mathau tawda mamangda sokpa amadi ambulance thugai bagi thokdok laikre matungda adugumba thokdok thohan biganu haiki Jenims ta thabak tawjariba Dr. Singh, nursing, adigi technician sing asina, adigi lab attendant, even sweeper bhawda, ward attendant bhawda, koina I card si puthok sa matamda, ekoi bu sathok chasin tawasida, apanba pibiganu, haina aina koi gi Manipur gi nungsijaraba, kay khunjaraba, praja singda appeal tawjaningi. Amaramda JC ILPS na ngasi hingnungai dagi me taret ke hingnungai fawa kauriba public curfew asida doctor paramedical staff amadi ambulance na singba chathok chasin tawada apanba pibidanaba Manipur Medical Council gi register Dr. Karam Lokendrona marilena singda appeal tawrakli public curfew manungda RIMS amadi RIMS hospital gi doctor paramedical staff amadi atei official singna hospital amadi institute asida office karakpada marilena JC ILPS amadi miyamna apanba pibidanaba RIMS की डायरेक्टर नसु अपील तौरकली तेरा सापोन मेरक्ते की RK तंफासना की अनाबा येंगनबा जेनिम्स की अखनबा डॉक्टर कांगबु अमना हयेंग अयुक मयुमदगी हॉस्पिटल द पुरगनी इमुंग मनुंगना जेनिम्स हॉस्पिटल ना अना लायेंग की थबक थौरम पुनमक लेमना पांगथोकनी हायना थबक लखलकबु अपेनबा अमदी नुंगाइबा फोंगदरकली जेनिम्स की माइकैदगी सु अंगम बथाकता तंफासना की अनाबा लायेंगनी हायरी सीजा आई केयर फाउंडेशन ना मियोय अहुंगी corneal transplant tawduna mit uhankhre ngasi langul dilaiba sija hospital da pangthokpa pawmising unaba amada senior ophthalmologist Dr. Sachindrana phongdokibada state ki medical directorate na transplant tawwa yabagi license haukiba April thada pirakpadagi mi ahungi corneal transplant tawbagi khongthang satharakpani transplant tawbuda lupa lising tara manga dagi kunmanga fawasangi Eye Bank Association of India amadi Side Life ki miyang makhada cornea distribution system ni makhada operation tawduna mit uhanbani haiki
Siza Hospital gi Managing Director Dr. Palina Fongdrakpada Siza Eye Care asi tongana hangduna mitki oina layeng bahore sen leite haiduna mitang ba yararoi sahi matungda Siza Eye Care Foundation asi tongan ba hospital ama oiduna thammagalunana eye beng ama thamnaba honari hairi Asik dalam ini haro Mizoram haro Myanmar haro hai pula berlakar di sini terkala tadi somedi di mana pihak dari sampai bergerak emang somedi itu berarti aku ini muda IT orang ini sini pagi di Kudosan Zenems ke security guard long nabani haiduna uripok torang bamle kai dalaiba sana security service na pause singi khutangda thabak kauri haina ipaki chairman gi chero lamana khangalagli Fibam sida Zenems ki authority na timine yengduna laiba langani Zenems ki security guard amadi ward attendant gi damak agency amadi farm khanaba gi tawkiba tender adu niyom chumna matik chaba agency khanbaga loinena hanthaba reta thadarakpa agency sing khandanaba generals na hairi IFCD gi additional chief engineer oiramba Sagolban Moirang Lector laiba akham nilamani gi yumgi thongal mayada hand grenade amaleiramle police na asu engam yawduna lakhatkre Bom aduga punna lairamba che amada Nongmaithem Jenta medical officer of Thawal your life is danger haina irami akham gi nilamani gi mayakta ngapigani akham nilamani gi manakta Jenta gi mayum lai hairi Amarumda thogdok adubu yaningda phongdoktuna ibudo khamlang ba sanglenda lamdamdugi miyamna sarup yaduna wakan mifam tathakre saru yakibi amana miyakta bom thamjinba yaningdi haibaga loinena wafam kya phongdoragli no karino department gi meeting asiga phaminare hareraga wari hota phajana saminare haraga bha wakhal taminare haraga ne athu matamda mache sengdokpiyu akoi mache mirakta bom thambase pamde mirakta bom thambasina akoi aki tujunga phaudana akoi ngasi nongamadagi akoi yam wana akoi leiba imai ben mayam islinang mayam se akoi lekai je hongnaraga masigi dharna se phamjabani athu matamda wari waru sinama purakpi wana ache haijaning Ngarang midang Sagolban Nepra Major Mamang lekai dalaiba adhikari mayum dinamani sarmagi yumda sakhangdaba singna bom langsilamba thawongbu yaningdaba phongdoktuna ngasi dinamani gi thongalda nipi singna wakan mifam pangthokre wakan mifam aduda sarup yakiba nipi amana phongdorakpada mafam marang khangdana bombu sanapot oina sijinari basi yaningde kari marangi bom langsilamni banu haiba marirendaba singna sengdokpiu tungda asugumba thodok tawbiganu haiki thong khangdaba thabakse amuk hanna khoigi samajda thokdana naba mari lainariba langjan biramiba kanguduni su kari maramgi langsalibano habido sengdok biraknana su koi media gi thongda koi imsingjari matung mano mohna thon bidana basu haijari adugi damaktani koi nangasi hamsida koi mai bel mayam ama thokjadana masigumba thong ase mohna thokdana ba aduga masi koi sigumba thong ase su yaningdi haiba usaba adugumna ba mi phamne koina phamjari ba wakat mi phamsi CMO Thawal oiriba Nongmaithem Jenta Kumar gi Sagolban Menole telaiba yumda ngase yu bom ama thamlamba thawong yaningdaba phongdoktuna Thawal District Medical Employees Association na CMO gi office mamangda wakan mifam tachakre yumda bom thamjinba yaningde matungda asigumba thabak tobigenu nungaitaba kya lerbasu wari sanaduna loisina ba honesi haina association gi secretary S Mongol Zauna phongdorakli Nong na Works Minister Oyaklaba KSS Virena Miyamna Lambi Sembide Haiduna Lambi Thingba Lambi Tokhaibagi Thabak Tawbugi Mahuta Mak Masada Lambi Sembina Bapau Fawiro Haina Media da Phongdorklabasu Iril Bungdagi Uruf Fawagi Lambi Sembina Ba Kayara Hana Haikrebasu Hanna Fawba Yengwidre Haire English Singani Mari Mangada PMGSY gi Makada Iril Bung Thongdagi Uruf Fawagi Lambi Semkibada Asoiba Aranba Kaya Yaukibana Nong Subada Ising tungsenba amadi lambigi mafam kyada kairakpadagi miyam chathok chachin tawda kudong sadre hairi lambi asigi nage teleriba mioi kyana MI Khan ga loinena asangba senpam puthong aduna lambi semjin khre hairi Wangkai hizam lerak amasung masigi akoibada district magistrate Imphal East na thamliba curfew hayengi oina ayupung taruktagi ayupung 13 fawba bung manga curfew komthokre Adumapu, komtong lengai manungda mioi manga natraga hena punba sai nongmai khusukulai amadi sok papanba yaba poche puduna chatpadi aduma athingba laigani haire hauji pawgi marathana atema brematang lauzari
delightful cupcakes with creamy vanilla filling. From Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bishnupur District ki oina Manipur government ki regular employees singda service loan lobigi khudong chaba pizari athuba matamda amadi araiba moong da lobiba yagani enna akupa marol gidama contact tobiu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur. Combined tutorials for CBSE admission open second batch class 12 5 months foundation course, second batch class 9 and 10 6 months foundation course, class start 5th May, second batch class 11 5 months foundation course, class starting from 16th June, class 9 10 and 12 2 months vacation course for Navodaya, Sainik and outsiders, class starting from 2nd May. Please contact Combined Tutorials Office sa Golban Murang Nerukmachin Bus Parking Imphal. Wanted some electronics mechanics for repairing STB set-top boxes at different places: Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Break matungda taram namok sari makataba pawda MPS sinaloba Department ahungi Assistant Engineer lobagi exam da Andaman Nicobar dagi myoema khanjille Mangolda appointment order pirabadi akan wakhongjang changsilagani haina Desam Secretary General Namirakpam edition phongdokre ngasi Desam mai loisangda pangtokpa pawgi mifam amada edition makatana yelomi kananaba akan wakhongjang changsilingai cherak asida government na tawramni bathabak asi angakpa poi MPS sinaloba Civil Service Exam gidi mitop pangyawda yawwa yadanaba chanapathap semlaga atopa famgi exam gina Semnam Dabasi Manungda Arunba agenda ma Lairabra Haibagi Chingadaba Ngamde MPS na Work Power Amasung MI Department ki AE Mapalobagi Araba Merit Lista Andaman Nicobar dagi Dinesh Kumar Kowa ama serial number 3 da yauribasi appointment order piba yaroi Civil Service Exam gumna atopa exam singdasu mapalam gi mina saruk yaba yadanaba akhanaba chanaba thap semduna chana hangadabani masida government na tumine leisilabadi akan wakhongjang tangsilagani hairi Tungan ba khagi MPSC na lawba examination sing sidasu examination kharadana mapalam gi mi yawbadana yadaba mo da malalaga atopa kharadana atopa examination kharadana atopa mapalam gi mi sing yawba yahannabagi room ma thami base masi desamna condemn tawi adana combined civil service examination da mapalam gi mi sing yawdana ba thami ba sumaina chapmana ba khagi examination khuding maktasu nan manipuri sing Manipur di mapan gi missing jahon dana bagi thabak chi pakai kadabani hadana desa mathame Pangai gi hotel da nongna saba multi purpose community hall amadi ivodo event gi nongna saba sanglen khurai kendra gi MLA NG Vizoina sangakre ivodo nongda laren pakhang ba amadi event do laisna thogalup hotel na sinduna pangthokiba thoram aduda hanagi IGP manglem jaw yauna myoi kyana saruk yake MLA Vizoina Nusi sanana leminaraba matamda sakotpa samasama purakwa ngamgani ngasi sangariba community hall asi tung koina chanana ba hona haningi haike Human capital is apolo niyama alu niyudagi tuan nomonga apolo kagamo kudoya samajda alu wafelo ekoi tinaba samaj mein tinaba ese widely malu one of the most important components of education world. Lilong Hinong Mokongdagi Tata driver Imamudimbu Anjumana Wahang Pahong Tawada Fuba Hemnimbadagi Sivani Haina Missy Sigi Matanga Sem Kiba JAC convener Liakat Alina Ngasi Manipur Press Club the Pangtokpa Pangmising Onabamada Fongdokre Magna Makha Taraduna Imamudin Asi Hawkiba Apil Kontradagi Anjumangi Custody Thamduna Wahang Pahong Tawada Fuba Hemnimbadagi Sivani Masa Matomda Stiada Kumtabada to Sinbadagi Sivani Haibasi Forensic Science ki report Lalaga Kanglagani Siraba Matungda Mahapu Sana Huran Bani Amadi Matomta Sizabani Habasi Yaningde Hayang Fawi Manunda January ba Anjuman gi Myoshing action logdabadi Makataba Kongjang Sing Sangchilagani Loinana Ngarang Lilong Haining Makong Idiga Lampakta Pangtokba Myagi Mipamna Anjuman Tingjinbagi Ware Lore Hairi Hospital da Pukasanare
कोई लिलोंग लगी मकोइना अंजुमन की ऑफिस की लागा हॉस्पिटल चक्कर मतमदा कोई सीरीब विक्टिम फैमिली की सामने चली नहीं मन हाइबी मसले हाइबी के हॉस्पिटल जमोन के सिंबदली डेट बॉडी ने पूरा गनीना हॉस्पिटल के फिलो बोले अंजुमन दा यावरिबा अंजुमन की कोऑर्डिनेटर ओइबिबा हाजी मौलाना महिजुद्दीन हारिबा महाक मसासी याव फुगनी अदुगा सनागी मपुसु महाक लोना मोय मी मंगा दुरु पुंशन बनी मोय मंगा दुकी प्रॉपर्टी नि इन टर्म्स ऑफ करोड़ गिनी मोय ने पूरी सनासी अदु हारिबा टाटा ड्राइवर से सिनरगा पुगनी टाटा ड्राइवर से ने पुखरे आया सा सब्सिडी बिबल दसेंगा अतोप मपान की लाखों मोय जाम तमथी ने फू चैदन तवी अदुगा अंजुमन दे यावरिबा कोऑर्डिनेटर हाजी मौलाना महिजुद्दीन मसा मकी कैपिटल यावरिबनी शेयर होल्डर नि मसे हाइजन मनते हम सेन हाइजरिबनी अदुना मरम ओरगा मान खरे हेना फू चैदना असेन मदु खंगनब तवंगने हेना थाजै Manipur University da hause academic atmosphere thugaiduna tangdu leita daba fiom mama ohelagli ba se Bharat Sarkar amadi MU authority ge aronba lalongi afong ba masak aduni haina desaman lawi hairi Mairi singi marakta khaibung tanaduna asoba mukna ba amagi mongda sagalagli ba ihau amadi academic atmosphere ama leitriba sigi daita VC amadi Bharat Sarkar na pugadabani academic atmosphere lehenna ba MU authority na thabak lokhat kadabani Toliba watogasi athumatamda Reshinaba MU authority na Mary Singi Maikai Kudinga unaduna honagadabani hairi All Manipur Government Aided College Jesus Association na makoige phangpham thokwa demand sing adu nimit mangani gi manungda pibinaba All Manipur Student Guardian Organization na mari leinaba singi pungning singsilagli ngasi singjamai sograkpam lekai dalaiba organization asigi office da pangtokpa pamui singa unaba amada lub asigi secretary S Sumati Devi na phongdokibada Aided College ki oza singna demand tawduna black best thetpa sit in protest amadi sizwak strike na singba kya pangthokre Gabriel mifamda Aided College ki wafam khoikhrabasu ngasi fawwa pakhum phangri UGC gi niyom matungina Bharata 6 pay commission satnakhre adubu Mairoi Singh takpi tambiriba amadi college hingnaba honariba oza amadi non teaching staff singi khudong saba phangribasi atubada phanganbiu haiki sanction vacant post hangdana leiriba teaching and non teaching gi staff singse happy gadabni haiduna ngasi amaktana taliba demand sing ase nimi mangani gi manungda pithoktana akoi gi honorable education minister honorable chief minister amadi mari leinaba concern officer singna ngasi college taruk sidai sida mahai masing tamba phangdadana kangaungna dana leiriba chhatra singi mahairoi singi yenga kanda academic atmosphere da akaiba makhata na pidana ba athu matamda amicable solution ama produktuna aided college ase manipur hen sakhna ba apaba college ama oihanbiu Haukiba me amada mana inkhol khulgi mioi kuntra romna leima khongda leiba ingau ro khuramba halakpa mioi ahum tamthina furakpagi matangda lamsang police na hiramasigi matangda wakat logdabadagi lamdeng mera sangda lamdeng amasung nungchup kamengi nupi singna ngasi wakan mipam pangthokre wakan mipam asiga mari leinana Nongsup Kameng Young Generation Club ki member Longjam Sarena Fongdorapada Thogdos ki matangda Manai Kol Youth Development Association ki maikai dagi Fongdor liba wapam infam yaudabani Nimit aduda lai kurumba chaliba singi manungda khana chainaba mata thokiba leite Manai Kol gi mioi kuntra romna lai kurumba halakba mioi singda khatnaba hogduna mioi ahum masi tamthina furakpani maduda lamdeng mayai lekai dagi Konthaujam Sadananda Kokta Soktuna Siza Hospital da lai kanari CIS Samananda amadi CIS Anand Kawami Anisu Housing Hospital da Lekanaduna Lady. Thogdosgi matangda lamsang police da wakatpadasu tabide. Maramaduna Imphal West ki SP da hakthengna wakalagani. Mastasu tabidaba tarabadi makhataba khongjang sangsilagani haiki. Wangkhem Kendragi Manung Zanalaiba Fogdel Upper Primary School Building Local Club Amana Nilam Logduna Yonthoki Bahibasi Mairoi Amadi Mama Mapa Singi Apambagi Mayoktani. School asigi headmaster na chahi ama hena matam kaktana school suti thadokpa yaningde mari leinaba authority na school asibu mangdana ba tungi meherui singedama ngak sembinaba Fogdel miamna phongdokli ngasi Ever Living Youth Sporting Association Fogdel gi sanglen da pangthokiba pawgi mifam amada school asigi founder headmaster MD Abdul Hasilna English semoga samapon homfuda school asi government lokshin ki
मेहरोई क्या पुथोकलाबा स्कूल असिबु हेडमास्टरना सही अनिरोम सुटी थादोकिबा फोकडेल यूथ क्लब की सेक्रेटरी ना नीलाम लौथोकिबा लाइबक थिबनी मरी लेनबा ZEO दसु हिरमसगी मतंगदा खंगनख्रे अदुबु ngasi फावा थबक अमता लखतना लेरे स्कूल असि सिदोक्तुना अना लायंग संसागनी हाइना ngangaribasi तौबिगनु फोकडेलदा अना लायंग संसाबयाबा मफम यामना लै हाइकी मसा मसु सिंसे लाई तब फंग्रे हौजिसु स्कूल से अमुक कारकनबगी क्लास हौननबगी प्रोसेस से हेड मास्टर कम तफावो लौदे मसे कोई पेंजनी स्कूल की कैंपस से एज इट इज हाने की गवर्नमेंट की ओइना लेबदो दुगुना मेहबियो कनागुम भाव चंगन बिगनो मसे संगनबगी प्रोटेक्शन न तौबियो गवर्नमेंट अदुगा स्कूल मुथातो सिंगि पामजे मैटे हैबसे मालेमगी मियामना खंगनरिबा ट्राइब हैबा थाक अदुदा लेबा कांगु अमन नते अदुगा अमुकसु इंडियन कॉन्स्टिट्यूशन की मखादा ट्राइब अमा कनाबु खंगनबगी हैबा रिसर्च सिंगदु यंगलगसु मैटेदी ट्राइब अमा ओइद्रे हाइना मसालेमगी जेरोलमना हाइरे हौजिक इंडिया दा पुल्लबा मतुंग सही 35 गी मतुंगदा मियोय खरना मैटे सिंगना शेड्यूल ट्राइब ता चंद्रबदी मैटे सिंग हिंबा ngamleroi haina खंगलगलिबा वफम सिदगी यंसिनगदबा वहंग क्या थोरए मदुदी मणिपुर की पुवारी असी सही 35 रोमसी मनिंग हंदुना चलबरा नत्रगा मनिंग लोमदा हलिब्रा पुवारी सिगी मरु करिनो खंगदबा रिएक्शनरी खरना अतमनना होनरिब्रा हंगले मालेमदा मणिपुरी सिंगना इकाई खुमनबा फिदा अमा फंगदबदगी थोरकपा प्रॉब्लम सिंगबु मैटेना ट्राइब होगदबदगी थोरकपनी हाइनबा होनरिबसी कुनसुबा चहिसागी अनिसुबा तागक्तगी लेरकलिबा मैकै खुदिंग कोइना येंगु अपुनबना जॉय ओइबा नेरेटिव अदु थुगाइनबा लाकनबनी टोंगान टोंगान बलु क्याना मनिंग हलिबा पुवारी की मोंग असिदगी नाथोकनबा उपाय क्या थीरी पासिगी मतमदा पॉलिटिकल पार्टी सिंगना स्टेटहुड फंगनबा संसिनखिबा खोंजंग अदु मणिपुरना इंडिया की मनुंगदा लेना मसागी लेंगाक अमसुंग इकाई खुमनबा ngakpa ngamnaba उपाय थीबनी असुमना मणिपुर लेरिबा अतोप खुलाई पाइबा लुपसिंगना थीरिबा असिसु अपुनबा मणिपुर की अवाबा कोंगनबा उपायनी हाइना लोबयाय असिगुम्बा पॉलिटिकल पार्टी सिंग अमदी अटै लुपसिंगना थीरियो उपाय सिंग असि अपुनबा लेबाक असिगी लाइना कोंगनबनी कांगलु की थाकता लाइना की हिदाक थीबा अमत्ता नते हाइरे मणिपुर की ओरिबा अवाबा खुदिंगमक असि मणिपुरी खुदिंगमकना चौखटपगी हंथबा थाकता लेबा कांगलु ओइदबदगिनी मपाल की शक्तिना नमथबदगी नते हाइना एखोई इसा इसादा फाहनबा होनबगी ममी अमसु ताई मसिगी पोरम असि मियोय खुटपु अमगी अतमनबा पोरम अमनी हाइना लौदबा यारोय मखोइना शेड्यूल ट्राइब ओनबा हाइबसिना अमत ngairaba पॉलिटिकल उपाय ओइना उहनबा होनरलिबा असिमक मैटे सिंगी वखलदा तुसोल हनबा मतिंग लेहंदबा अमदी सिंगनबगी मगुन सिंग लोकथोकनबा होनबनी पुवारी की थौदांगदगी नाथैननबा सिनबा खोंथांगनी हाइरी सही लिसिंग कया संगना सागलगलिबा सिविलाइजेशन असि ट्राइबल सोशल फॉर्मेशन हाइना अतमनना होननबा कांगबु असना होनरी रिएक्शनरी ओइबा कांगबु असना पुवारी की फियमबु सिंगनबगी मोंगदा सरकार की थबक चंगबा फंगबा खुदोंग चाबनी हाइबदु लान होननबा उपाय खरा उतली मतंग असिदा हौजिक करिसु तौबा ओइन उत्पसु लानगनी हाइरी येलौमी कंसी हाइरबदी ई मसेल की मरक्ता लंदाबा अमसुंग ई मसेल हुन्नबा तोपिरो हाइना मैतै इंटरनेशनल सिविक्स एक्शन नेटवर्कना थादोरकपा चेरोल अमना खंगलगली चेरोलसना मखा तारादुना निंगथिना खंथामिनरबदी अमदी वखल तामिनरबदी प्रॉब्लम खुदिमकी वरशिन पुरकपा ngamgani मसिंग यामजद्रबा मैतै सिंग सेक्शन हौद्रबदी यामना अतेनम मतमगी मनुंगदा मुटखिबा याबगी अकीबा लैरिबा फुरुप अमनी अखोय मसेल नुसिनबा लिंगजेल मानबा अमगा सौगटनबा अमदी इकाई खुमनबगी फजरबा सक्तम मदु मालेमगी मियामदा खंगनबा होनमिनसी हाइरी हंडक्ता दिल्लीदा पांगथोकिबा 19 सुबा ब्रेन ऑफ ब्रेन की नेशनल एवेकस कंपटीशन दा ब्रेन ऑफ ब्रेन क्वाकटेल सेंटर की महिरोय सनसम निकेशना चैंपियन ट्रॉफी लौरकले हाइरी कैथलिक स्कूल कांचीपुरदा क्लास 7 तमलिबा निकेश मोंगसांगम डायरेक्टर की सनसम बिमोन अमसुंग सनसम ओंगबी पुष्परानी की मसानुपानी